Breaking news ahan bapauda Manipuri anu balenga na fagalakpa kuchuklaising miyamda utkre ching amasung tamda losiliba kulaising namit taraga mangani manunga pukalatrabadi logi thabak lakhalagani action yingbiu haina wai kemsan haikre mamang takta first warning haibagi kuchuklaising nongmai maruna chingba grenade thamlaba thengna khre adubu last warning haiba grenade thamlamle nungthangna thomada sire amadi rong lawbagi thawdokta mama lehoraga angang ani laikhidabagi thawdok adubu miyamna maiteina hatpani Kukin hatpani nagan hatpani haina ringai charakta rong lawbagi bomb blast ta chenaba myo ama fare haina NIA gi agency na phongdokli tokpa naga khulgi yum mapan search ama mai tharamle truck driver ama gari manungda sirambadagi Manipurda loaded truck sing changba thingkhre Arunachal Pradesh sa China gi PLA na India gi lanmising thingle haibagi report tawnarakli amadi Independence Day boycott tawraga pung kunga mari gi total shutdown tawragani KCP apunba amadi KCP gi kunga nithoi subamyam gi fijang lanmi mapok kumonda Military Affairs Committee na ningtam pausal pirakli pau sadong na pijadingai mamanga channel asibu like tawbiramu subscribe tawbiramu amadi isa gi mot apam pamda comment pibiramu handaki kuchukulai numit taraga mangani pikhlak trabadi haribasi chingda oidoribra tamda oidor miam khangminasi Manipuri anu balenga na fagalapa kuchukulai sing utkre ching amasung tamda losiliba kulai sing numit taraga mangani manungda pikhlak trabadi logi thabak lokhalagani haikre May 2023 dagi horkiba irang na nahasinga kuchukulai paiduna thorpadagi khulai ge konana farasu inkhalagiba angang singi khalaga ayamana kes amata pankhide edubu hojikti irangsu nemthakrabanina ching amadi tampaki mahum singda losina thamba khulai sing masana khangna MLA natragana police ki khuthangda numit taraga mangani gi manungda pikhalakadabani haiduna karigumba pithokrabadi security force na farbasu logi oiba chap action lakholagani haina Chief Minister Y Khemsana phongdokre ngasi Home Department na sinduna Pas MR gi parade ground pangtukpa Manipurda tangdu laitaba hanjilak nabagidamak security force na sathaba operation da fagalaklaba kuchukulai sing utpagi tharamda wapum asi phongdokladuna mahakna makhatan hai purup ani gi irang thokra matungda matam khara PR thamlure irang laksila matungda February 3 dagi lenga asi semlopani lenga asi semba matamdasu telephone da tumina wari sarabasu amadi Delhi gi natragana Guwahati da wari sarabasu punna phaminarga photo di naminaba yakidaba takakni lengak paminariba minister MLA singna purupi leader sing unarga wari saba horkibani ai haki samaksu jeribam da chatuna purup singa paminatuna ingtappa porakna bhonaki ai haka loinariba lenga ki mihut singa tongan babhum singa chatuna wari sanaro matungda ingtappa lakpa hore hairatuna lenga asi semlo matung February 5 dagi masi fawda wafum kya dagi police security force na pagalakpa amasung pithorpa yauna khulai sing asi phangmani peace pamadagi tangkhai amaromdi pithorpa wairangani haiki khulai sing asi lehurabadi irang amuk horpa yai khandunang masi thaduk nanaba kana honaduna ingtapa porpa ngambani tha taruk longgi mamangsida yamlaba khuslai sing asi khongkat pangamle ngasi uliba asi nongmai lising amaga chamri kungani thoini maru lising taret ka tarani ukhaibi machak na lising amaga chama contract tare ni haidi lengang ingtapa hanjinaba honor libasi mai papagi lambirom da sansilakle harituna chief minister makhatan hai law and order gi film su khar makhai pagalak lebanina khochuklai paiduna leibagi matam natre lenga ang napiriba numit mangani gi manungda kulasing tarukadabani tarukta na losin thamlabadi logi matuk ina chap chap action lakhalakani haidi Home Minister Gomitas Kontho jamnasu miyamda uliba kulasing asi security force na chathaba operation kayadagi fagalakpa ngamba singni ingtapa hanjil halaknaba hawai haksang yauna hotnariba haibadu miyamda khanghanbani miyamgi mateng yaudana lenga amadi security ngaktana tangdu leitaba hanjil hanba ngamloi haiki trong lawbigi bomb blast ta chenaba myo ema fare haukiba April taruk amasung tare kilona ba ahingda Trong lobby awang likai da bom kapsin dana pikliba machimena hakibagi NIA na sathaba investigation da senaba S Palal thadu ko bumyo ema fari haina agency na phongdorkli amaromdana nungthang na thomba sir haidi mayang Imphal face da konba mayang Imphal jirai haina khangna mahum amada leiba yumgi tiles napagi thabak sumina banan local anigi marakta amana amagi makokta nungthang na thomba dagi amadi kanbang amdana laikhitre thawdu asingarang midang pung mapal rom tarpada thokibani haidi makoi eni na thawdok thokpham manakta leiba dukan amada pochai laminaraga halakpada mari yenarpadagi Bihargi Rajendra Nagar Khagaria-dagi MD Majar chahi kunsaga humdoi apokpa MD Mashar kauba amana mahaka thabak suminariba Bihargi Manos kauba mioi amagi makokta nungthangna thomani haidi aldo asi matangda case ma lakhalakpaga loinana police na forensic expert singa loinana thawdok thokphumda yengsilaba matungda laikidabagi haksang postmortem examination tawnaba REMS ki medical singda thamkhre thawdo asi chenariba MD Masharna sinakiba nungthang aduga konana fara matungda court ta puthoklaga numit taruk nagi police custody da remand lokthakre hairi atop amoromdana mitok khandoklaga mikok thibiu haiba miyang law lenga ngalum na logdiba kari hino haina hanglakli
Tanglon kain saksilpa mitop singna lamdam sigi yelhomi singda leptana singnarpa amadi minungsi macet amata yaudana mioibabu matup kaptuna hatpa phawba ngamlakliba yelho phuruk kyabu manghanaba hotnaduna lakliba mitop sing sibu hana khandolaga mikok thibagi thabak pahepiu haiba miyamgi kholawu laingaksina maru oin lawdriba karigino haina umanglai kanba apunba loop ukalna hanglakli hangba yabu wafumni ukalgi general secretary M Manitona thadrokpa chirol aman hai matam kyagi mamanggi logi wangmada leppa leitana changsilakiba mitop singna piklaba lamdam sigi chingi mafum kyada nauna khundaduna laisinkhre haibasi ifong phongla khangnar wahumni makoibu khandoktuna mikok thiba tarabadi makoibu yausingkhiba tabani matunga makoibu khandokpa haibasi aruba wahum oirkani bibamsida mikok thiduna delimitation tawnaba honaba haibasi lengak sigi achumba khongthang oigani ningde state amadi center lengak anina lamdam sidagi mitop hana khandoklaga mikok thibiu haibada asuk yamna kiribasi kanadano haibasi hanglakli Chirol asina makha taraduna ngasigi lengak sina mahok sagona matamgi yani yanaba magi matam loikhraga loire khanduna lengak pagi thoong khudingbak adumakti chatharkani thajade ngasigi lengak sina tungi miroli khalaga mikok thibagi thabuksi miyamgi apamba monga section amyeng tanghaudragadi yelongmi singi phibam tamba ngamde yelongmi singi phangpham thokpa hak sing mangkhragani political social rights sing mangkhibadagi hendoktuna cultural right fawba mangsilakadoribani maramasina JFD na tungi mirogi damak khalaga changsilakliba khongjang khudimakta ukalgi maikaidagi hakpa hogdanglogduna sarup yakigani miyamna su tanjasida makhal amatagi political pressure da chatpidanaba yelhomi singi lamdam sigi kanaba honabada angam hogdanglogminasi aikoi puna tungi miyamgi damak leptana changsin minarasi haina appeal tawrkli independent day numit asida outlaw underground organization kiana magi oiba mot phongdonaduna total shutdown sing lauthoknarkli madu singi marakta ama pathok jaraga Independent Day boycott tawraga pung kun gamarigi total shutdown tawragani KCB apunba outlaw underground organization khargi apun loop oiriba kanglipak communist party apun bagi publicity secretary punsirol maitigi chirol amada India gi August taraga manga Independent Day boycott tawbuga loinana pung kun gamarigi total shutdown tawragani hairi chirol asin hai kumja 1891 da Anglo Manipur gi warda British singi makutta lai oikraba athauba kyana thawai khubak da haptuna lanthengnakiba amadi maripak iramdam asibu kanana bahonabada thawai thaba pamukhidaba layukraba athoba singbu ningsingduna August taraga humdoi asi patriotic day haina observe tawduna lagli haiba numit asida irecha singna athoba singi kubamda laimana amamatang oiraba sukatpiu 1891 dagi British ki makhada awa chaitheng kya nanglaba matung August taraga mari 1947 da Kanglipak Manipur bu amukhanna ningtamba Kanglipak Manipur ama oiki ningkha tamna chahi lising ani hena puwariga sagwana laklaba iramdam Kanglipak Manipur asibu amukhanna September 19 1949 da loilam sandokpa India na namduna India da tinhankibani loilam sandokpa India gi makhada laikiba mikup adudagi ngasi fawba awa chaitheng mikap miracle amadi human right violence tawna lakli Kanglipak Manipur asibu namsiduna thamba amadi yelhomi singbu muthatpa haibasi makhogi lichatni irecha singna ngasi mak awaba kya mayok nariba May 2023 dagi tatharliba internal conflict asi narco terrorist singbu khutnek oina sinaduna Kanglipak Manipur sida punna kundaminariba yalhu phurup singbu khaibung tahana ba honariba asi loilam sandokpa India gi phatraba lalongi mangkhraba ningtamba amuk khanjina ba honabada apunbagi pangal sagat pachangi yalhu phurup singi amatta oina punsinduna loilam sandokpa India gi mayakta ningtam kholaw lawminasi loilam sandokpa India gi August taragma 2026 marfusuba Independent Day celebration asibu boycott tawbuglena Kanglipak Manipur sin bathungna pungkun gamari total shutdown tawragani boycott amadi total shutdown asi August taraga marigi ahing nongyai pung 12 dagi August tara mangagi ahing nongyai pung 12 fawba chathagani numisida irecha singna yumda lebiu amadi total shutdown support tawbiu total shutdown sida news media thawdok wathok mai ising ana ayek mari lenaba singi oinadi total shutdown sida consider hierarchy video si pagdala so kilang kibawa so mapigani channel si video share amadi subscribe tawbiu damo hanya itan thar pa kundasari amadi makatalaman di sebataga ngam ojege